ꯑꯗꯒꯤ ꯃꯔꯨꯞ ꯊꯧꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯤꯕ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯑꯦꯅꯤ ꯏꯁꯨꯁꯇ ꯃꯅꯤꯄꯨꯔꯗ ꯃꯔꯨ ꯑꯣꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯅ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯑꯊꯧꯕꯁꯤ ꯃꯃꯥꯡ ꯊꯥꯔ ꯆꯠꯂꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯀꯠꯊꯣꯛꯇꯅ ꯂꯥꯛꯑꯕꯅꯤ ꯍꯟꯗꯛꯀꯤ ꯏꯁꯨꯗꯁꯨ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯃꯌꯥꯝꯗ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯉꯁꯤ ꯁ꯭ꯇꯦꯠꯁ ꯊꯣꯛꯄ ꯋꯥ ꯉꯥꯡꯉꯤꯕ ꯇꯤꯚꯤꯗ ꯃꯤꯗꯤꯌꯥ ꯊꯣꯛꯄ ꯋꯥ ꯉꯥꯡꯉꯤꯕꯁꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯛꯇꯥꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯠꯄ ꯃꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡ ꯈꯪꯒꯠꯄꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯁꯦ ꯑꯃꯅꯤꯅ ꯈꯟꯖꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯥꯛꯆꯕꯅꯤ Thank you Maru Kaiku. Tashingbadi mase akoidadi deserve taude maramdi kainoda akoigidi isana masi voluntarily thoga angamba khara masi akoigi civil society ki community ki oina koi masi umba appreciation award ko masi kya accept taunade nati sija akoigi marubna nusibugi pb banena khalaga accept pudi taujale adu hoi amaramda dum shagi thamoi manungda haitare koina taujariba khara si mayam masak khangbiba some kind of recognition ama pibibane na akoina chudum lawjai aduga sina akoida encouragement ama oira kanda matung ta da su dum mayam bi thabaksi hena thawai yauna adagi hena kanna tokshunba ngamnana ba tongninna bagi inona ma dum happy na e mai lawjai aduga hojik makha tarakpada hojik leba praja myam singda hojik kari issue sida kari wafam praja myam singda manadaba myam amasu uridna hojik se amaga CSO myam manadaba myam su lei ado sigi matang do wafam kan myam manga min nakong singna bai dum tang ha hojik oiriba issue sigi oina di thamanga si ai oina aina su experience tawjarpa misak amoina yenjara kanda lengang na matam chana issue si control to hogdabadagi khutagi nanthokraga miyam noina miyam na masagi marai bu lechabagi stage amada changjan khibadagi miyam si kakaunaraktana mana thopa mana ningba pamba pelaktaba miyam duna phongdorakpa different kind of symptoms ko consequential incidents miyam ama thole adubu hojikti miyam de koina thamjani bisi koi civil society front thabak tawjaba misakama oijana oijabaga loinana koi kokomi gi ai sasu active member moina lejabnina koi hojikti koi core issue se koi khamina bachangi core issue sida koina politically phajana masi miyam punna lingjen manamina thengna hoba amadi masi koina lotion hogdaba problem si lotion hogdaba taragati koi masi tungda muk soidana another koi masak ama lorga amuk halakani aduna miyamna pena dabadagi nuaina dabadagi warobadagi degi tawhom khangtabadagi mana thok ma tongdaraga machu tawba miyam se masi koi hojikti punna consolidate tawba matam oire aduga koina tawjari basida koi su masida koi punsigi maroiba koi angkak time si koi spend tawga masida kathoga koi ahlam mayam ma tana tinaraga pochi kopna nainaraga thabuk si paijabani aduna pot khuding mai koina khudak ta rang launa ita miyam na pa da koi ning thum ngam da su miyam ma yaudabadi nate adubu politics si fadana understand tawra kanda kadai de horai kamaina oirakpano kana chenei kadi tawraga masi permanent solution ama matungda mitai khunaida atopa kangbu man amuk lang tawa ngamdana ba koi kari thorang tawbani kari thaw paikat kani kana haiba adu hojik tawrei ba pibam si kamdong mai koina thengnaraga lotion ka tawno asenba phattaba mi se kanano chenari se kanano real go se kanano but sanari se kanano but sari se kanano but thoi se karai dano haiba sa masi koi am kopna nainara kanda koi masi kan identify tawno honari adna right time da koina inga da ba matam da koina miyam gi support ma thau tar aduna mayam punjal laga punna injan mina aduna koi gi pangal oigani aduga gana si mai pang na bi maram so du lei aduna miyam na macho haidoga mana pamba tongna madu hojikti kitang koi tasen khunjal laga punjal laga one force amoina united front amoina thengna da ba ya da gi matam du koi yam nakna la abani aduna madu punna thengna mina na bana min se na pe sin to ja sina aina somabu ka khumuche jate ke mate hanaki manpur tolbi susida somale srna chauba mazu angam thakta honara ga taru ma magwina mana chaluba magi fashion pet ma daga ngangi ba tawriba mapalam gi mokheto media ke da ma ja chauba daitam pudina hona jaibe sina mane dunam simon du kai khunubum thue khajabe ma wo o ka tare
thank you ให้รักมาเป็นเรื่องของเรา Thank you. Yambung su huzik mayam kanna ubiri fe social media da yambung na kachin ko ya changdana hotna bodo. Akhoi artist ki site gi su ngamna bo hotna rake aisa yi ngam sabita national media then national program yam lak pada chatlaga mayam khangan na ba dum hotna jarake. thank you tashina hanaki isusida mapalamda akhoi furuksibu serana chappa seran turan pausalokpa adagi mayamda confusion leba mayamdo ai naw pamaisna mapalam silega ma ngam media da amadi national leaders mayam zu na ga mana khona jaban adu break eno ka khona bu chaboina ai ma bu thank you halak sabuni tasena ai tase manipur thola ibasisu ai gi meeting ama yawba aduga khoi state government gi husi poppy destruction gi matang sta kai phirep leibige haibagi adugi ai tokchar pane do ai mathang journey ai yam kuinan yam just couple of days dai chacha dore aduna ngasi ai yum da ngasi da khangau na surprise oina khoi yamung lapi do puling thogat pire sigi dam ta sui yam nuai je kai na ram tam da appreciate to we are putting hene thong thong na pangan bibire aduga yamung ena su maka dai a very different section of leibiri ba khoi gi manipur leibiraga khoi gi relief camp da oiro leibiri ba mayam dai di athoba sing adagi imai ben sing mayam na tawraga manipur ngkai ngak na ngkai kaidana ba akhoi manipur gi damak ta imale ba ki damak ta chongpu piri ba mayam si su mayas na thagat chari do ngasi yamung na su aibu appreciate to we be damak ta su ai thagat pa dokche thank you cái gì nói gì vậy? ai hay kìa do Thank you Yambung. Oh. Cái gì nói thank you? ai chanje tasina manpuda isum thokpe de mamang thaga dum yawba adu maruina hanaki isu je tang ahum de dum ai chappa kanda ma ja dum lem gani nundang dum lem gani mamang tha dum yawni mayam gi awat pa yman mi mateng pangna laudna angam magi angam bas sakti da tare aduna chanje asina leba ki dima ju yam kan hona jaba ni haibi ma busu haiba hanaki akhoi na khanga jaba akhoi na adi leba ki dum thawai yaw na hona jaba memrak ta ai chanju amane khanja ga ina ma wa ina honor to lak sabani amam ju isin gi thongna du adi khangma min di khangani au min de lan yaw min phajana khangani du lan yaw du kangun ju khangbi oi ni haijai je am thongna yaw na leba ki dum ta hona jabi chan ni ma ba appreciate to bi haijai Thank you. Aduga akhoi gi ram south talk sei film gi industry ma da aina ngasi phau da akhoi gi amma masulem toram gani mai mahi li kem da pang ba donation to ba ko pa mateng pang na ba loi mak tawi to bo tabu akhoi gi yambung gi oina ko akhoi yambung kai ku gi oina yam exception hai tare ko thaja da na ko aina chong ba mafam sida akhoi gi yambung gi ngamja ba da ma gi ju anga nupi macha mayam su leiri ni ningo loi mak lei ni adu oina actor amon uba na taba haibadi ngasi manipur sida macha nupi ta pokpa adudagi nupa poksa da ba adu moina makasu thamui da kitang akhoi de break amu pha ba akhoi na dum ahan sing dum thengna jai tobu tobu akhoi gi yambung na heda kapningi ai magi ai ju akhoi gi yambung gi han saksa bra modo anga adu isan pi am re modo mu jam nungshi adu mogi lesson do haibadi yambung na top top ma ai uba phangi sina ai isa nu pi mayam le ba ta su samai nei koi ki ngam khai da friend line da kari kra nung dang ahing ji da thengna ba nu pi oi bising machan oi bising bo yambung na bacha nu pi dong na ek ma da pok to pok sa ba macha nu pi dong na ti tong za ba se bizat khai da na koi ki kokta baza da le ram ba adagi di kaino da phausa khai kangbai rom da yam thengna jai adagi kangbai gi da do yambung yam na yam novel yam oi yam tina gentle oi maduda ma khoi yam bungi ngam khai gi damakta manting na rakte ngam khai gi damakta frame tarakte ngam khai gi damakta kredi larakte aduga khoi gi yam bung na chatpa mafam da aidi mayam ama ai ngam khai da manting na gi haba wakhal lon se leiti habagi mami di kangbai da thingna jaba matam da adum khoi yam bungi topom thokpa mathang ta ko naidom dum lepam ba do adu yam shi jai adu khoi yam bung hoi mayam uba mayam da koi machan koi di hongna sam le jai nungdang du da haidi sorok mata wang ma da lepa ya de matam du da koi dum khangi du ni sorok ek wang ma lepa da dum nomai na pan ji ba mafam du ni da imai ben su mafam ni tu yu nya di koi ha ba ro pagi sathi ba matam du ne ba nungdang du di kana u gi de
ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯕꯨꯗꯤ ꯏꯆꯟꯊꯣꯏꯕꯤꯅ ꯀꯧꯕꯗꯤ ꯊꯧꯅꯥ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯒ ꯌꯥꯝꯕꯨꯡꯅ ꯍꯥꯏꯅ ꯈꯨꯝꯃꯛꯄꯗꯣ ꯃꯗꯨꯒꯤ ꯊꯧꯅꯥꯗꯨꯅꯗꯤ ꯍꯥꯏꯗꯅꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯏꯃꯣꯁꯟ ꯑꯣꯏ ꯇꯧꯕꯇꯕꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯍꯥꯏꯕꯨ ꯚꯣꯏꯁ ꯈꯔ ꯂꯥꯎꯖꯕ ꯑꯗ ꯈꯔ ꯆꯠꯆꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯤꯡꯊꯥꯅꯕꯤꯕꯗꯣ ꯑꯩ ꯏꯀꯥꯏꯖꯩ ꯑꯃꯔꯣꯝꯗ ꯑꯗꯣ ꯑꯩ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗꯤ 100ꯇ 1% ꯐꯥꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯕꯨ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅꯤ ꯈꯣꯟꯗꯣ ꯌꯥꯝ ꯀꯥꯏꯅꯒ ꯅꯨꯡꯁꯤꯅ ꯀꯧꯕꯗꯨꯗꯤ ꯑꯇꯩ ꯑꯇꯩꯗꯤ ꯄꯥꯛ ꯀꯧꯕ ꯌꯥꯕ ꯅꯠꯇꯦ